Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Security force na tihumbagi thabak chathabada aina tinkraba tongan ba lalolub singi miyoi manga fare. Me department haire lagleba numit marini asida rajya asigi chingi jila sing Technopol Chandel Frejol amasung Churachandpurda nong churaba yai. Singapore khongchata leriba mapanthoram mantri Dr. S.J. Sankar na ngasi Singapore ge mapanthoram mantri Vivian Valakrishnan ga unakre amasung Varadna Artificial Intelligence pu ayuski layang ga punna chapminaba honoriba thorang adubu World Health Organization na sakhangle. Rajya asigi mafam kayada security force na tihumbagi thabak chathabada aina tinkraba tongan ba lalolub singi miyoi manga fare. Manipur Police के पाउना हाई सिक्योरिटी फोर्स ना थिहुंबगी थबक चथबदा इम्फाल इस जिला की पोरमपाट पुलिस स्टेशन ना कोनबा कोंगपाल चिंगाम बमलेखाई देगे आइना थिंख्रबा लालोलुप केसीपी अपुनबगी मियो एम फारे इम्फाल इस जिला की थौबाल दाम पुलिस स्टेशन ना कोनबा लाइखोंगदेगी आइना थिंख्रबा लालोलुप केवाईकेएल गी मियो अनिशु फारे थौबाल जिला की वांगजिंग कैथेंदेगी आइना थिंख्रबा लालोलुप आरपीएफ पीएलए गी मियो एम फारे मियो असि थौबाल अमसुंग बिष्णुपुर जिला की तोंगान मफम सिंदेगी नमदुना सेल खोंगतपा सेल की डिमांड तौबा अमसुंग लुप असिगी अनौबा काडर सिंग रिक्रूट तौबदा चेनबा मियोइनी हौखिबा इराय निमितना बिष्णुपुर जिला की ट्रोंगलावी बाजारदेगी केसीपी ताइबंगानबगी मियो एम फारे मियो असि बिष्णुपुर जिला की तोंगान मफमदा मियाम लालोल इटिक तौबा मियोइसिंग अमसुंग सरकार की कर्मचारी सिंदेगी नमदुना सेल खोंगतपदा चेनबा मियोइनी हाइरी मणिपुर पुलिस की माइकेदेगी मोटर व्हीकल एकी मखादा नियम लाना गाड़ी थौबा अमसुंग गाड़ी खांबा मियोइसिंदेगी चलान कक्पगी थबकसु लेपना चथरी ngarang chalan kunmari kaktuna sel ona lupa lising ni fuhumdo changa khongatki hauki iran mitena traffic rule thukaiba amasung registration certificate document sing yaudaba number plate naptaba gari kunmanga detain toki amasung gari tara chutegi tintel film sing lokthoki Chandel jila gi chapi karong kaithalda matam helaba pocha yolamba sing fagat pegi drive ama chathakre Anal Naga Students Union chapi karong branch ngarang chathakiba drive atuda lupa lising yankai rongi mamal oigadaba Matam helaba poche sing fagat ki drive adu chapi karong bazar da chathaki bani tungda fagalaba matam helaba polam sing adu manghan ki lubasi ki general secretary SI Michael Hai kaitel adu da matam helaba polam sing yon begi pau phangbade gi drive adu chathaki bani drive adu da chapi karong da leba tongan ba club sing amadi chapi karong bazar board ki mihu sing susar uyaki matam helaba polam sing makha tana yon bidana basu Sri Michael na appeal tawri Manipur kungi nong lapgalona na lomisna law panbagi thabak khanadakli Bishnupur jila gi oina su ahan batangka ki oina law hunba amadi lingbagi thabak chathari hiramasi matangda aikhoi gi pawmi gi pawdam kumsi sahi lomi singi damakti matam sana kumgi nong lakhiba amadi sukibana hena safaba phibam hojik phawgi oina di leiri phibam kharana singjagi lobuk singda khorau thangna honar ba kharadi leiki adumakpu Manipur Police na amadi mari leinaba security force na section thorang lokhatuna normal oiba phibam da hojik phawbadi leiri adumakpu singjagi lophum ayamadi lowshitni bani lowmi singi damakti kumsi di mahusaga manadana sarkarna har amadi maru marang matam sana phanganduna lowmi sing low singu loisang ama leibagi kanaba phangli Akasvani Imphal gi pawgi damak ningthokongdagi RK Manipur sana India Med Department Imphal Center na hairi lagleba numit marin asida rise asigi chingi zela sing Technopol Chandel Frejol amasung Churachandpur da akharau yaung na nong churaba yai Madhya Pradesh Rajasthan Gujarat amasung Uttarakhand da su ngasi akan ban nong churaba yai haina Med Department na orange alert lokthokre Mizoram gi Barai degi sairang phawbagi anover rail line sembagi thabak Lushimaka Lulana Raja asi Varaki railway ki map the Yauragani anover rail line asi tha asigi manungda sangara bayai kilometer yankai mato dasmik ahom nipan sangba bairabi sairang railway line asi lupa koti lising nipan subna humudra mato changna sabani railway line asi sangarba matungda awono poklamdangi oina Mizoram na mari shuba raja oiduna Varaki atopa mafam singa samnahan bangamhalagani Anover railway line asida punna tunnel nifunipan legani masigi apunba asangba na meter lising tarani toy chanipan Yankai humdoini ningsing bayai sairang phawbagi oina ahanbagi changeme amada pangthokibani masina raja asigi etiasi oraba pandup ama oiduna leba asigi ate railway station singa samna halagani North East Frontier Railway NFR na Guwahati Dimapur amasung Siliguri da Rozgar Mela sing pangthokre
NFR gi oina mioi chatruk kun manga da appointment letter sing kusinaki kendra gi Port Shipping amasung Water Waste Mantri Sarvanendra Sonawana Guwahati da pangthokiba mela da saruk yaki aduga Dimapur da pangthokpa mela da kendra gi Parliamentary Affairs Mantri Kiran Rijiju saruk yaki Arunachal Pradesh ke Mukhyamantri Pema Khandu na hairi rajya asigi Haksel Bibaki oina anoba post listing ama lawnu nabagi thorang tawri Namsai District Hospital gi Maternal and Child Health ki wing amangara hangdokpagi thoramda wafam masi Sri Khandu na phongtokibani mahangna makha tan hai Public Private Partnership ki model da Namsai da anoba Medical College ama linkhatlagani Mizoram ki Mukhyamantri Laldu Homan hairi Corporate Social Responsibility CSR Fund na awang poklamdambu chakot hana bahonabada achoba mating oiragani Sri Laldu Homana New Delhi da Department of Public Enterprise ke Secretary K Moses Salaga unaduna wadishanaki unabadu da Sri Laldu Homan hai ma ki sarkar na kendra gi sel tum mantri da National CSR Fund gi chada tara awang poklamdangi khakna thamnana ba khan ba laikre masina awang poklamdam da thenari ba infrastructure siksya haksel amasti connectivity ki samasya sing kohan bangamgani tabiriba pawasi Akashvani Imphal ligini Singapore khongchata leriba mapanthor mantri Dr. S. Shankar ngasi Singapore gi mapanthor mantri Vivian Balakrishnan ga unakre social media da thagal pawaro amada Dr. J. Shankar na hai Singapore asi varaki ek is policy gi maru eba sharuk amani mapanthor mantri na Temasek Holdings ki chairman Teo Chien ga unaki luching ba anina sel thada ba yauna tongan bahiram kya da wari sanari social media da thagal pa atopa warol amada Singapore gi mapanthor mantri Vivian Balakrishnan hai maling oina maike kya da lagliba chakwa tharangi ahungba asida bharatna achoba thodang amal lauragani Singapore khongchalor batungda Dr. J. Shankar China gi Tianjin da pangthokadaba SEO gi council gi BDS mantri singi mifam da saruk yagani mifam aduda yawba lakpa luchingba kaya ga su mahaga tongana unaduna warishanagani Varatna Artificial Intelligence pu mahosadi ki chanarakpa analying maru oina Ayuski thonga putna chaminana ba honoriba thorang adubu World Health Organization WHO na masakhangle WHO gi technical gi oiba world da phongdokliba mahosa gi analying da AI sinabagi thong adubu taramna ogloduna Ayush Mantraloy na masi varaki mamangai digi chanaraklaba analying gi lamda singthaninga oiba thong ni hairi Kendra gi Ayush ki Rajya Mantri Pratap Rao Yadav na hai masima Ayurveda Siddha Unani Showa Rikpa amasong homeopathy na chingbada AI yauna Technology singshina duna mamangai digi chanarapa thonga hojiki matangi oiba thonga punna chaminabagi lamda bharaki firep adu utli All India Institute of Ayurveda AIIA na sinduna numid humni chathakadaba jati thaki seminar Salya kon listing ani kun manga ngasidegi horogani thoramasi susasta jayanti ga mari lene nashinbani jehi khudingi July 15 dagi pangtokpa susasta jayanti asi surgery gi mapa haina khangnaba arteria susasta ningsingbo oina palan thoram pangtokpani seminar asida general surgery anorectal surgery amasung urosurgical casing yauna surgical gi life demonstration kaya su utkani ahobo numita general endoscopy laparoscopy surgery gi tara pangtokani Election Commission na Bihar gi voters sing da hakthena na pau honkhre amasung rajya adu gi voter chada marfut dasmik amagi enumeration form pisil lakhre Election Commission hai July 15 fabu gi manung da enumeration form sing mapung phana lotion ba thabak kana chathari rajya adu gi nauna maming haptilaba draft electoral roll da August amad fabu gi manung da phong lagani hairi Kendra gi Youth Affairs amasung Sports Mantraloy na lemjeninga oraba Tenzing Norge National Achievers Award listing ani kunmari gi damakta nomination pikhalangna ba kauri naharo singna singna ba phibam kaya gi marakta adventure gi lamdo thoidok hendo pathabak tawba singna mana asi pigani Arjun Erakaloina na chahi kuding oina piba Tenzing Norge National Adventure Award asi category mari da pigani hojik aroi bada maroi ba pau amuk hana Security Force na thihumbu ki thapuk chathabada aina tinkraba tongan ba lalolup singi miyoy manga fare Med Department hairi lakliba numi marin asida rajya sigi chingi zala sing Technopol Chandel Frezol amasung Churachanpuda nong churaba yai Singapore khongchata leriba mapanthoro mantri Dr. S. J. Shankar na ngasi Singapore gi mapanthoro mantri Vivian Balakrishnan ga unakre amasung varatna Artificial Intelligence pu ayuski layanga punna chaminanaba honariba thorang adubu World Health Organization na sakhangle pauloi zari